उत्तराखंड युम्बू ओइदुना पांथोकदौरिबा कुंथ्रा निपालक सुबा नेशनल गेम्स ता मणिपुर की ओइना सरुक यारुगदबा सानरोई अमदे ऑफिशियल कयागी नॉमिनेट तौगदौरिबा मणिपुर ओलंपिक एसोसिएशन दा लाललुब अमना अथिंगबा पीबदगी सानरोई सिंगना नेशनल गेम्स ता सरुक याररोइद्रा हाइदना पाखपा पोहल्ले मरमसना लैंगाकी मरी लेनबा लोइसंग सिंगना ऑफिस असिबु अथुबा मतमदा हांगदोक्तुना थबक हौहनबियु हाइना माहिरोइ लुप मंगागी वंगांगलोई Mayang Somorjit na Pongdurkli, Nasi Kumalampak Sports Complex, the Pangtokpa Paugi Mipam Amada Somorjit na Makataraduna, Saliba January, Ta Sigitang, Kunganipandagi, February, Taraga Mari Pauba, Uttarakhand, Yumbu, Uduna Pangtoka, Doriba Kuntrani Palak Subanestan Games, Asida, Tongan ba Masana Kuntraga Marigi Manunda Manipurgi, Wena Masana Kungamari, the Saruk Yagadori, Haidibanestan Games, Asida, Saruk Yagadori, Sanoi Sing, Selection, Tobagi nomination, Pile Libatang, Trom Doida. Loiragani. Adumoinamak Sanaroi Amadi Satkadoriba official sing Kanbagi Tabak Doriba Amatangaraba Manipur Olympic Association Asi Hozu Pauba Lalolub Amana Opiski so Lonson Kibadigi official sing Matau Tohanda Asina Maram Weraga Manipur gi Sanaroi Kayagi Pugning Wakal Sarang Nale Atingba Kaya Labana Sanaroi Singi Tungi Asa Kairak Payana Lere Atubomatamda Manipur Lengagna akan mami yang sang biduna solon sundana thamliba Manipur Olympic Association gi atubada mathau tohon biu haiki Manipur Olympic Association gi office si lahlo baluf amana huju phawa thingjalaga thambasina maram orakanda lamdam sigi mai puruna na honoriba players singa achuba saitheng amakak piri maroina January gi tang kunga nipan gi horaga February gi tang taraga mari phawbada Uttarakhand state na host oraga pangthokadoriba kuntraga nipan suba national game asida punna pangthokadaba event discipline kuntraga mari gi manungda state sidagi discipline kunga humdoida koi saruk yana na ba hujik sikana sem saba matam amakakni do laibak thibadi players sing adu official mayam sibu nominate taunabi amatangarabo authority Manipur Olympic Association thingilaga thambasina marum orakanda players sing mayam sina huji mak tasengna sanaba phangadra ndaka phangoidra haibagi chauba wahang amakak leide paramasina asigumba fibam masida Manipur laingakna maroina home department na solonjina thangmiba thingbase soji thugaibira kanda Manipur Olympic Association gi official sing asi magi office ta phamaga process mayam si loisalalaga player mayam si mapungphana saruk yahandana lamdam sigi mai purakna bahona bada chauba thodang lohunsi haidana sigumba athingba thambiriba lalawluf amadi Manipur laingaki maikaida masigi apilsi tawjeri asigumba national games se masida saruk yanabagi damakta thawai hakchang yauna masagi leijaba khudingo puthokna aduga leitala mayam si yawni masi amungtang punsida chatpa phangadi haidana kona lejaba mayam sigi mangjeriba mangase koina manghanba chumloi